ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯀꯣꯁꯦꯝꯅ ꯂꯧꯕ 12 ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ 13 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯔꯦꯅꯨꯀꯥ ꯃꯥꯏꯕꯝ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜ ꯆꯉꯥꯡꯒꯩ daughter of Maibam Roman and Maibam Kiranbala from Nepra Company Mayai Lekai Thauba Makhoi anigi machanupina achauba mai palakpa asida Maibam Sagai apunba loinana Nepra Company gi iraicha apunba singna harauba nungaiba phongdokchari isangi tungi punsida hena masak thokpi iramdam asigidamak mai paklabi misak ama oiraklasanu haina nolokna thaujal wahi thamjari Lipun channel bu mityeng tabiriba khwai tarabu channel asigi maigei taramna okjari iramdamgi oiba phungawari loinana tongan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adomgi thaujal nijari ngasi su mahogsagumna mayamgidamakta puduna lakchari horror the best tauba wakhala sagatchaba wari ipu boot ahum suba tangkak wari asi pathokcharpa matamda wahiwata soikhilan khiba yaurabasu tabiriba khwai khibikna chauna ngakpigani wari asi kari kamdobage haibadu mayam punna taminarasi mayamgi mafamda khudol tamjari ipu boot ahum suba tangkak ayuk ki pung mari khara helakpa matamni aronba phimu setpa miyoi amana helengi mayumda chaurel chinglen amadi sanglai makhoi ahumna changjafam laukhiba ipu butna makhoibu tanarakhiba thaudok pumnamak aronba phimu setpa nupa asina lapna kupsen senabadagi loinamak khanglammi nupa asina lona laktuna chauraba yum amagi manungda changlaklammi yum asisu miyoi kayana yamna cheksinna ngak senduna leiba yum ama oirami phamung thakta yataduna lairiba ahalgi matam oisilaklaba nupa adu mamaidu phaklanglomda onsinduna tumli ka manungda changlakliba phimu setpa nupa asina kauraklami angamba khonjel adu tabada ngasai makhai mamai adu phaklanglomda onsiladuna tumliba ahal oiraklaba nupa asi yamna tapna mamai leithoraklami nupa asigi mamai mamit sokhibagi dakphamna mafam kayada lairi khonjel tapna siri tauna hanglaklami kari pau lei aronba pau puduna lakliba phimu setpa naha asina amuk makha tana hairaklami angamba yum aduda makhoi loinamak chensinkhre aduga wafam amana ngasisu aikhoigi miyoi kayama asum tapna thawai manglakle wafam asi tabada ahal oisilaklaba nupa asi yamna sauna hauna amuktang lauraklami nupa asi atai kanasu natti adungai matam amagi laingamni laingam ngasisu mamitta sangsangna uraki haukraba thaudok kayasing numittu Dr. Thawan Jauna mayumda tangai phadana thabak amagidamakta mahaki driver hembaga makhoi ani punna Imphal da chatkhi khulakpagi mayumda laingam amadi mahaki khongburoi aniga punna laktuna khulakpaga wari kayama sanarami laingamna asumna hairei ipa khulakpa khul asida ipana khulakpa oijaye haijabagi wa khaktani pumnamakti laingam aihaki ikhuttani do asi haiduna makhau pongna nokcharami khulakpana laingam yengladuna hairei ibungo laingam ipana ichagi kari aningba apamba pangthokchau haibage tasengna ipanga sisu khulakpagi pham paijariba ase ichagi mapaldagi nido tasengna ma khul asida khunja singi oiba mikhal pangthoktuna miyamna yaba lusingba ama khanba matamda laingamna aronba pambai kaya sijinnaduna khulakpa asigidamakta makhoigi mayokta leplakpa miyoi amabu hekta thawai laukhiba kayama laikhrabani maram aduna khulakpa mahaksu laingamgi phatraba wakhalon asina kariguma phatraba lambi amada mahakpu hek chingduna pubagumna tawrami laingamna makhatana hairaklammi
ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯀꯩꯁꯤꯡꯕꯨ ꯏꯄꯥ ꯈꯨꯂꯥꯛꯄ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯂꯩꯉꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯨꯂꯥꯛꯄ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯦ ꯂꯩꯉꯝ, ꯋꯥꯐꯝ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ? ꯂꯩꯉꯝꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯈꯨꯂꯥꯛꯄ, ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯑꯩꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯍꯦꯂꯦꯟꯕꯨ ꯂꯩꯉꯝ ꯑꯩꯍꯥꯛꯀꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯃꯈꯨꯠ ꯌꯦꯠꯇꯨ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯁꯤꯡꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯑꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯤꯠꯇ ꯎꯠ ꯀꯌꯥ ꯆꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥꯎꯅ ꯃꯤꯅꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯈꯤ꯫ ꯃꯔꯝꯗꯤ ꯃꯤꯍꯧ ꯆꯥꯎꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯈꯨꯂꯥꯛꯄꯒꯤ ꯐꯝ ꯑꯁꯤꯇꯕꯨ ꯀꯜꯂꯛꯂꯨꯕꯅ ꯑꯐ ꯐꯠꯇ ꯋꯥꯈꯜ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯃꯤ꯫ ꯂꯩꯉꯝꯒꯤ ꯃꯃꯤꯠꯇ ꯊꯧꯗꯣꯛ ꯃꯊꯪ ꯃꯊꯪ ꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯂꯩꯉꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯋꯥꯔꯣꯜ ꯀꯌꯥ ꯏꯁꯤꯜꯂꯝꯃꯤ꯫ ꯂꯩꯉꯝꯒꯤ ꯐꯠꯇ꯭ꯔꯕ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯈꯪꯂꯕꯗ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯕꯨ ꯐꯥꯗꯨꯅ ꯆꯤꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯟꯕ ꯃꯍꯥꯛ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯆꯣꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒ ꯂꯩꯉꯝꯒꯁꯨ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ꯫ ꯂꯩꯉꯝꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯐꯝ ꯀꯌꯥ ꯁꯣꯛꯂꯝꯃꯤ꯫ ꯂꯩꯉꯝꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯉꯝꯒꯤ ꯃꯁꯥ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯂꯩꯉꯝ ꯃꯁꯥꯗꯨ ꯀꯌꯥ ꯏꯀꯟ ꯀꯟꯈꯠꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯝꯅ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯉꯁꯤꯗꯤ ꯕꯨꯠ ꯃꯍꯥꯛꯇꯣ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯨꯆꯣ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯍꯥ ꯑꯁꯤꯅ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯗꯦ꯫ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯒꯅꯤ ꯑꯉꯝꯕ, ꯉꯁꯤꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯄꯨ ꯕꯨꯠꯅ ꯍꯥꯏꯅꯔꯤꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠ ꯅꯍꯥꯛ ꯈꯪꯒꯅꯤ, ꯅꯍꯥꯛ ꯂꯩꯔꯝꯃꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯖꯤꯡꯂꯗꯨꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗꯅꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯒꯤ ꯍꯥꯏꯐꯦꯠ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯁꯤꯗ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯑꯗꯨ ꯃꯗꯨ ꯇꯝꯅ ꯆꯪꯁꯤꯟꯅꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯁꯨ ꯈꯣꯡꯖꯦꯜ ꯊꯨꯅ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯏꯄꯨ ꯕꯨꯠ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯤꯠꯇꯨ ꯏꯔꯪ ꯂꯪꯕ ꯃꯈꯩ ꯌꯥꯝꯅ ꯁꯥꯎꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯈꯥꯛꯅ ꯈꯥꯛꯅꯁꯨ ꯅꯣꯛꯂꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕꯒꯤ ꯂꯝꯗꯝꯗ ꯊꯥꯕꯤꯔꯒꯦꯗꯣ꯫ ꯂꯩꯉꯝꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯄꯨ ꯕꯨꯠꯀ ꯃꯥꯌꯣꯛ ꯌꯥꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯈꯣꯡꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯑꯃꯨꯛ ꯑꯃꯨꯛ ꯀꯥꯎꯔꯝꯃꯤ꯫ ꯑꯌꯣ ꯑꯌꯣ, ꯃꯁꯤꯗꯤ ꯏꯄꯨ ꯕꯨꯠꯀꯤ ꯁꯒꯣꯜꯁꯦ ꯈꯪꯒꯅꯤꯕ꯫ ꯊꯥꯡꯁꯤꯅꯅꯦ ꯍꯦꯛꯇ ꯀꯛꯊꯠꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯎꯖꯔꯤꯕ ꯃꯈꯣꯡ ꯑꯁꯦ ꯀꯔꯤꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯇꯝꯅ ꯌꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯊꯥꯡꯅ ꯍꯥꯏꯐꯦꯠ ꯈꯦꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯁꯤꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯈꯔ ꯁꯤꯟꯊꯔꯛꯂꯝꯃꯤ꯫
Ipu Budki mitrangna amuk swai mangladuna makhut sangdoraktuna phatraba miyoi kaya singi mathakta akanba maongda landaraklammi. Phatraba miyoi sing asigi marakta kirakladuna kaiduna chenabasu adumak yaurammi. Hai chelo aikhoi pumnamak thawai mangba soidre. Ipu Budna hatringaida aidi chele he nakhoi khangde aidi chele ko. Asi haiduna kanna lauduna chena khiduna umanglomda oina chensin khirami. Matau asida Ipu Budna khangna noktuna asumna lauraklami. Nakhoi na chela basu asibagi khayatadi taba soidre. Chelu nakhoi na kayam yang chenbagi haibado yengba taredo. Chelo. Asi haiduna Ipu Budna yamna thuna amamamtang makhut sangdoraktuna thawai lauba horaklami. Makhoi nupa taramuk thorakpa asigi manungda mioi ahum khaktamak thawai hinglammi. Adubu thawai hinghobagi wa haijaba khaktani yamna phibam thina soklammi. Asumna matam haukibana nongsu tapna ngalakpa asida Ipu Bud mahaksu mahaki maphamda adumak hanjin khirami. Thawai hinghoba laingamgi mioi ahum aduna pau pumnamak laingamda tamlabada ngasidi itha thajadana laingam mahaki phamungdagi masadu asawga amaga loinana tapna hogalaktuna mahaki mioi singa phuna khiba mafam adomda mahaki mioi amana masa sauduna thoraklami. Aduga mahak yamna sauna akoibasing aduda asum yenglakpa matamda sagolna netkhiba khongul adumaktada I khara targa leirambadu mahangna uraklami. Matam asida laingam karigumba angakpa chingnaba amadi masada phawraklami. Laingamna tapna mahak mioi aduda asumna hairaklami. Yengo mafam masida tariba iyase sagol adugi oirambasu yai. Nakhoina yonthokkiba sagol adugi khongul lithoklaga pau pumnamak aihakta khangalu. Phagani angamba nanai aihakna pumnamak khangdokjarake. Laingam chatlage haiduna mahaki mioi asiga mamai leithorakpa matam asida laptakna Helen mahakna isaipun amada ising soklaga mahaki mayumlomda changkhiba adu haiphet mahakna uraklami. Matau asi ubada laingam machinda mahausagi akhaba minok ama noklaklami. Asomdana chaurel chinglen amadi sanglai makhoi ahum punna wari kaya sanarami. Sanglai na asumna hairaki. Inauksa nakhoina haudorakliba wafam ase tarai badi yaroidori. Laingam hairiba mioi ado asi haina hek haibaga Helen mahakna ising sokluraga changlakpaga mapa hek chana khiduna sanglai wafam adu makha tade chap lepi. Makhoina sanaramliba wafamsing aduda Helen mahakna haiphet tahorami. Adubu mahaksu karisu haide. Mahaki tauriba mathau aduda aduma pukning changlami. Sanglai na makhoi wafam adu haiphet thaidokladuna Helen lomda onsilaktuna asumna hairaklami. Ine nayasu yumda chatlage. Ado inaw anisina matam kharadi inegida changjafam laujage hairi. Kamdoksigi ine Helen mahakna tauramliba thabak adu haiphet leptuna mamai leithorakladuna tapna asumna hairaki. Karisu kaide isa singna imagida leibabu. Ado nakhoina khanggadaba wafam mamana nakhoi kharadi cheksinba mathau taiko. Helengi wafam asi tabada chaurel amadi chinglen makhoi ani haiphet yengnai. Sanglai mahaksu mayumda chatkhirami. Yairel khul asiga tainana lairiba Laimathel kauba khul amadani. Ayuki matam asida chinghi samba langlibi laisa mathot karakpi sakta chuda hena ningthijabi kuchu kumena thambogumna ngaubi
ꯂꯩꯃꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯁꯤꯡꯒꯤ ꯂꯛꯇ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕꯤ ꯂꯥꯡꯂꯩꯕꯤ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯏꯔꯨ ꯂꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯃꯃꯥ ꯊꯔꯣ ꯃꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯠꯇꯦ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯊꯦꯡꯈ꯭ꯔꯅꯤ, ꯅꯄꯥꯕꯨꯡꯁꯨ ꯁꯒꯣꯜꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯈꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯁꯨꯅꯦ ꯃꯈꯥꯔꯣꯝꯗ ꯅꯅꯦ ꯍꯣꯏꯒꯤꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯩꯕꯤ ꯃꯀꯣꯛ ꯇꯨꯝꯂꯨꯔꯒ ꯃꯁꯝ ꯑꯗꯨ ꯇꯞꯅ ꯃꯈꯨꯠꯅ ꯍꯥꯏꯒꯠꯇꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯏꯔꯨ ꯂꯨꯖꯈ꯭ꯔꯦ꯫ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯗꯨꯅ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯂꯩꯕꯨꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗꯅꯤ ꯀꯥꯂꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯑꯅꯧꯕ ꯍꯥꯅꯧ ꯀꯌꯥ ꯄꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯥꯂꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯊꯥꯡꯅ ꯌꯥꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯑꯣꯏꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯗ, ꯃꯁꯤꯅ ꯀꯝꯗꯧꯅ ꯁꯣꯛꯂꯤꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯀꯥꯂꯨꯗꯤ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ꯫ ꯑꯉꯧꯕꯤ, ꯅꯪ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯨꯀꯣ꯫ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯏꯄꯥ ꯀꯥꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥꯂꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯀꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯂꯩꯕꯨꯡ ꯑꯗꯣꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯂꯩꯉꯝꯒꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯊꯧꯔꯛꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯒꯣꯜ ꯑꯁꯤꯅꯤ ꯍꯥꯏꯕ꯫ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯣꯟꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯂꯦꯟꯒꯤ ꯃꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯝ ꯑꯃꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯂꯥꯛꯄ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗꯕ ꯆꯍꯤ 5ꯃꯨꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯈꯨꯂꯥꯛꯄꯤꯁꯨ ꯈꯨꯂꯥꯛꯄ ꯂꯩꯈꯤꯗꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗꯦ꯫ ꯇꯁꯦꯡꯅꯃꯛ ꯈꯨꯂꯥꯛꯄ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯏꯄꯨꯕꯨꯠꯅ ꯈꯨꯂꯥꯛꯄ ꯃꯍꯥꯛꯄꯨ ꯑꯁꯤꯕꯒꯤ ꯂꯝꯗꯝꯗ ꯊꯥꯕꯤꯔꯝꯃꯤ꯫ ꯁꯨꯛꯂ ꯃꯝꯂꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯨꯂꯥꯛꯄꯤ ꯃꯍꯥꯛ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ꯫ ꯈꯨꯂꯥꯛꯄꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩꯍꯥꯛ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯕꯨ ꯀꯧꯔꯨꯈꯤꯒꯦ, ꯀꯨꯏꯔꯛꯂꯣꯏ꯫ ꯃꯩꯅꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ? ꯃꯁꯤꯗ ꯂꯩꯔꯦ꯫ ꯃꯩꯅꯝ ꯑꯁꯦ ꯍꯦꯛꯇ ꯆꯨꯈꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯝ ꯑꯗꯨ ꯆꯨꯈꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯂꯥꯛꯄ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯁꯥꯃꯛ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯗꯣꯝꯗꯒꯤ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯕꯨ ꯀꯧꯅꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯃꯩꯅꯝ ꯃꯆꯥ ꯑꯗꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯗꯨꯃꯛ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯃꯀꯜꯂꯛꯂꯦ꯫ ꯃꯩꯅꯝ ꯑꯁꯤꯁꯨ ꯃꯨꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯂꯝꯕꯤꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯝꯈ꯭ꯔꯦꯗ, ꯃꯩꯁꯨ ꯂꯥꯛꯇꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯆꯦꯟꯆꯠ ꯍꯦꯛꯇ ꯆꯠꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄ ꯃꯍꯥꯛ ꯇꯍꯥ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯄꯔꯞ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯂꯝꯕꯤ ꯅꯥꯀꯟꯗ ꯇꯥꯔꯝꯕ ꯅꯨꯡꯗꯨꯝ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯔꯗꯨꯅ ꯃꯍꯥꯛ ꯇꯨꯁꯜꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯡꯅ ꯇꯧꯔꯤꯕꯁꯤꯅ? ꯈꯣꯡ ꯑꯁꯤꯁꯨ ꯁꯨꯖꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯈꯣꯡꯗꯨ ꯍꯥꯏꯐꯦꯠ ꯅꯨꯡꯗꯨꯝ ꯑꯗꯨꯗ ꯁꯨꯖꯤꯟꯕꯗꯒꯤ ꯏ ꯍꯥꯏꯐꯦꯠ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯈꯨꯂꯥꯛꯄ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯇꯥꯕ ꯍꯧꯔꯛꯂꯕꯗꯤ
ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯀꯩꯁꯤꯡ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯈꯤꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯀꯩꯁꯤꯡ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯨꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯥꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯀꯟꯅ ꯊꯧꯔꯛꯂꯗꯨꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯂꯦꯞꯇꯨꯅ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯏꯄꯨ ꯕꯨꯙ ꯃꯍꯥꯛꯅ ꯇꯝꯊꯤꯔꯕ ꯁꯛꯐꯝꯗ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯇ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯈꯨꯜꯂꯥꯛꯄ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯇꯧꯖꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕꯒꯤ ꯂꯝꯗꯝꯗ ꯊꯥꯕꯤꯔꯕꯅꯤꯗꯣ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯁꯥꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯛꯏ꯫ ꯏꯇꯥꯎ ꯀꯩꯁꯤꯡ, ꯅꯇꯥꯎꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯕꯛ ꯑꯗꯨ ꯏꯁꯥꯅ ꯌꯥꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯅꯠꯇꯦꯗꯣ꯫ ꯏꯆꯥ ꯂꯩꯉꯝꯒꯤ ꯌꯥꯊꯪ ꯉꯥꯛꯄꯗ ꯏꯇꯥꯎꯕꯨ ꯏꯈꯨꯠꯃꯛꯅ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ꯫ ꯅꯇꯥꯎꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯕ ꯕꯨꯙ ꯑꯁꯤꯅ ꯈꯥꯡꯅ ꯅꯣꯛꯂꯗꯨꯅ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯄꯨ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯔꯣꯜ ꯆꯟꯈꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯊꯤꯒꯠꯂꯛꯄꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯈꯪꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯋꯥꯟꯖꯥꯎꯕꯨ ꯊꯋꯥꯏ ꯂꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯂꯩꯉꯝꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯤꯒꯠꯄꯗꯒꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯅꯕ ꯂꯩꯉꯝꯅ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯉꯝ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯅꯤꯡꯊꯤꯖꯅ ꯉꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯆꯩꯁꯨ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯂꯩꯉꯝꯅ ꯍꯦꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯂꯦꯟꯅ ꯂꯩꯉꯝꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯃꯤꯐꯠꯇꯕ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯂꯩꯉꯝ ꯇꯞꯅ ꯇꯥꯠ ꯇꯧꯁꯤꯟꯅꯗꯨꯅ ꯍꯦꯂꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯍꯦꯂꯦꯟ, ꯌꯨꯝꯗ ꯆꯠꯁꯦ꯫ ꯑꯩꯍꯥꯛ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯁꯦꯡꯅꯃꯛ ꯂꯩꯉꯝ ꯑꯃꯗꯤ ꯍꯦꯂꯦꯟ ꯃꯈꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯝꯅ ꯍꯦꯂꯦꯟꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯉꯝꯒ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯦꯟꯒꯤ ꯑꯄꯣꯛꯄꯤ ꯆꯣꯡꯅꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯉꯝꯕ, ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯤꯔꯦ꯫ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯠꯇꯅ ꯑꯣꯠꯂꯔꯦ꯫ ꯂꯩꯉꯝ ꯃꯍꯥꯛ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯣ, ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅꯕꯨ ꯀꯔꯝꯅ ꯑꯣꯠꯄ꯭ꯔꯥ? ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯕꯅꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕ ꯆꯣꯡꯅꯨ ꯍꯦꯟꯅ ꯃꯁꯥꯗꯨ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯕꯨꯡ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅꯁꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯡꯅꯨ ꯍꯥꯟꯅ ꯈꯪꯂꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯝꯃꯤ꯫ ꯑꯐꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅꯁꯨ ꯃꯄꯨꯔꯣꯏꯕ ꯀꯩꯁꯤꯡ ꯍꯥꯠꯄꯗ ꯆꯦꯟꯅꯔꯝꯕ ꯑꯁꯤ ꯈꯪꯂꯕꯗ ꯆꯣꯡꯅꯨ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯈꯪꯍꯧꯗꯅ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯂꯩꯉꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯂꯦꯟꯒꯤ ꯃꯃꯥ ꯆꯣꯡꯅꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯆꯣꯡꯅꯨ ꯃꯍꯥꯛꯄꯨ ꯂꯩꯉꯝ ꯃꯁꯥꯃꯛꯅ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯦꯂꯦꯟꯅꯁꯨ ꯈꯪꯈꯤꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯧꯅꯥ ꯄꯨꯊꯣꯛꯄ ꯉꯝꯖꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛꯇꯤ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯏꯖꯤ ꯈꯥꯗ ꯅꯥꯎꯄꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯍꯦꯂꯦꯟ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯁꯥꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏ ꯑꯁꯤꯗ ꯃꯄꯥꯅ ꯃꯇꯝ ꯑꯃꯗ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯁꯪ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯝꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯔ ꯁꯦꯝꯗꯣꯛꯂꯗꯨꯅ ꯃꯌꯨꯝ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯉꯁꯤꯁꯨ ꯍꯦꯂꯦꯟꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅꯅ ꯎꯔꯛꯂꯝꯃꯤ꯫ ꯂꯩꯉꯝꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦꯂꯦꯟ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯏꯆꯥꯗꯨ ꯅꯨꯄꯥꯔꯥ ꯅꯨꯄꯤꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯕꯤꯕ꯭ꯔꯥ?" ꯂꯩꯉꯝꯒꯤ ꯇꯥꯠ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛ ꯄꯪꯊꯔꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯦꯂꯦꯟ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯃꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯕꯗ ꯉꯥꯛꯄꯤ ꯍꯩꯕꯤ ꯊꯝꯃꯣꯏ ꯑꯃ ꯄꯥꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯉꯝꯅ ꯑꯁꯨꯝꯅ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯣ ꯍꯥꯏꯖꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯇꯨꯅ ꯈꯥꯡꯐꯝ ꯈꯪꯂꯝꯗꯦ꯫ ꯂꯩꯉꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯂꯦꯟꯒꯤ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯩꯉꯝ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯆꯤꯟ ꯆꯤꯡꯂꯗꯨꯅ ꯇꯞꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯦꯟ ꯃꯍꯥꯛꯄꯨ ꯃꯊꯥꯗꯒꯤ ꯇꯞꯅ ꯑꯃꯨꯛ ꯂꯧꯊꯣꯔꯛꯇꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯉꯝꯅ ꯇꯝꯊꯤꯔꯕ ꯁꯛꯐꯝꯗ ꯃꯃꯤꯠꯇꯨ ꯁꯪꯗꯣꯔꯛꯇꯨꯅ ꯍꯦꯂꯦꯟꯒꯤ ꯃꯈꯧꯔꯤꯗ ꯃꯈꯨꯠꯃꯛꯅ ꯀꯟꯅ ꯃꯦꯠꯁꯤꯜꯂꯝꯃꯤ꯫ ꯍꯦꯂꯦꯟ ꯃꯍꯥꯛꯁꯨ ꯅꯥꯟꯊꯣꯛꯆꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯛꯅꯕ ꯃꯇꯝꯗ ꯂꯩꯉꯝꯅ ꯍꯦꯂꯦꯟꯕꯨ ꯂꯩꯃꯥꯏꯗ ꯊꯥꯔꯣ ꯊꯥꯔꯣ ꯆꯤꯡꯂꯝꯃꯤ꯫ ꯍꯦꯂꯦꯟ ꯃꯍꯥꯛꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯉꯝꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯂꯩꯉꯝ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ? ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅꯕ ꯂꯩꯉꯝ ꯑꯩꯍꯥꯛꯅ ꯃꯥꯡꯍꯟꯒꯅꯤ!" ꯃꯇꯧ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯄꯥꯜꯗꯁꯨ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯂꯗꯨꯅ ꯍꯦꯂꯦꯟꯕꯨ ꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯅ ꯐꯥꯅꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯑꯃꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯁꯒꯣꯜ ꯊꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯗꯨꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯌꯣꯠ ꯃꯆꯥ ꯈꯔ ꯂꯪꯂꯛꯇꯨꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯌꯨꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯤ? ꯌꯦꯛꯅꯕ ꯑꯁꯤꯕꯨ ꯊꯋꯥꯏ ꯂꯧꯔꯁꯤ! ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯅꯔꯣ! ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅ ꯀꯔꯤ ꯍꯦꯟꯖꯟꯕ ꯉꯝꯒꯗꯒꯦ? ꯊꯧꯅꯥ ꯐꯕꯤ ꯑꯁꯦ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯁꯤ! ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯣꯏꯔꯝꯂꯒꯅ ꯆꯨꯝꯊꯥꯡ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯊꯣꯛꯀꯦ!" ꯆꯨꯝꯊꯥꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯆꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯌꯥꯝꯕ ꯆꯨꯝꯊꯥꯡ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯆꯍꯤꯗꯨꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅꯅꯦ, ꯅꯨꯄꯤ ꯑꯁꯤ ꯁꯛꯊꯤꯕꯤ ꯇꯝꯐꯥꯗ ꯀꯃꯂꯥꯅ ꯊꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯤꯔꯁꯨꯅꯦ, ꯏꯌꯥꯝꯕ ꯑꯗꯨꯝ ꯌꯥꯕꯤꯔꯣꯀꯣ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯆꯝ ꯃꯊꯟꯇ ꯐꯥꯛ ꯐꯥꯛ ꯅꯣꯛꯆꯩ꯫ ꯏꯆꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯩꯗꯨꯁꯨ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯤ ꯑꯁꯤꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯉꯝ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯁꯒꯣꯜ ꯑꯁꯤꯅ ꯇꯁꯦꯡꯅꯃꯛ ꯃꯇꯝ ꯑꯃꯗ ꯀꯩꯁꯤꯡ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯌꯣꯛꯂꯝꯕ ꯁꯒꯣꯜ ꯑꯗꯨꯃꯛꯀ ꯃꯁꯛ ꯃꯆꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯍꯩ ꯁꯤꯡꯂꯕ ꯑꯁꯤꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫
ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅꯔꯛꯄ ꯊꯥꯡꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡꯗ ꯇꯥꯟꯅꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯆꯦꯟꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯉꯝ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔꯅ ꯅꯥꯔꯣꯟꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛ ꯃꯥꯏꯊꯤꯕ ꯅꯪꯂꯒꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯔꯛꯂꯝꯃꯤ꯫ ꯍꯦꯂꯦꯟꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤ꯫ ꯏꯔꯥꯡ ꯍꯥꯏꯐꯦꯠ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈꯤꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯊꯧꯅꯥ ꯐꯅ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯂꯦꯟꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯕ ꯎꯕꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁꯒꯣꯜꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯒꯦ ꯇꯧꯕꯃꯛꯇꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯍꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯦꯂꯦꯟꯕꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ?" ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯁꯒꯣꯜ ꯊꯧꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯒꯣꯜꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯦꯟ, ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯤꯕ ꯑꯃꯨꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜꯒ ꯅꯨꯄꯤ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯤ ꯑꯁꯨꯝ ꯃꯤꯠꯆꯥꯟꯅꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫